Taiwan independence declare tauhandanabagidamagta aroiba matam fauba lanthengnaगani haiduna China-gi maikaidagi fongdorakre. Mayam pumnamakpu anauba video update amada amukka hanna taramna uksari karamba anauba development sing leibage haibadu telamna yengbinasi. US President Joe Biden na karigumba China na military sizinaduna Taiwan invade tawrokpa tarigidi US ki maikaidagisu military sizinaduna maduda defend tawrokpa yai haiba wafumna singba fongdokraba matungda country ani siki manungda haujik asi adumak lepa leitana ngangkhanaduna lakhibani. Masigi matungda US ki Defense Secretary Lloyd Austin gi maikaidagi China na Taiwan hairiba island asigi manakta military activity kaya ama pangthoktuna jagasing asida leiriba stability asibu kaihanabagidamagta honari haiduna mahangna maransirakibani. Masigi pakumboina China gi Defense Minister Wei Fenghe na Taiwan asi independence declare tauhandanabagidamagta China gi maikaidagi aroiba matam fauba lanthengnaगani haiduna pakum pirakli. China gi leiriba forcing asina makoigi territorial integrity asibu safeguard tawduna thamba ngambagi ability asida atopa kanagumba amatana underestimate tawdabana fagani haiduna mahangna fongdokli. Masiga loinana Taiwan hairiba island asi China gi integral part amakhakni. Maram asina hairiba jaga asi independence declare tauhanabagidamagta honarakpa country singbu afaba ending amadi oiroi haiduna mahangna warning pirakli. Haujiki oina leiriba malem asida country ayambasing asi defense amasung khusukhalai asida yamna kana lamjen tanari. Maru oina hauji yamna kana country sing asina tanariba asi hypersonic weapons sing missile singba masising asidani hairiba lamjen asidasu China hairiba country asina USA bu maningda thamlamduna hana maipakhrabani. Hypersonic weapons sing asigi speed asi aduki matik yamna yangbana hauji oina leiriba defense system sing asina masigumlaba weapons sing asibu intercept tawba ngambagi capacity adu leitri. Hypersonic weapons sing asi develop tawraba matungda masibu amu intercept tawba ngamba defense system da country sing asi yamna kana mai onsinaribani hairiba lamjen asidasu China na mangjin thana thorakpagum tawri. Ikugudringagi matam asida China gi maikaidagi hypersonic missile na singba asibu intercept tawba ngamba AI based system ama develop tawba ngamle haiduna claim tawrakli. China gi maikaidagi claim tawrakpagi matungina makoina develop tawrakliba AI based system asina hypersonic missile na singba attack tawrakpa matamda madu matam walingaida hana predict tawduna madu intercept tawba ngamgani haiduna claim tawri. Mathangda North Korea hairiba country asi malemgi atopa country kaya amana athingba thamjaba taragasu hojiksu lepa leitana makhal makha kayagi khusukhalai aduma test tawri. China hairiba country asina hiramayambada North Korea asiba aduma support tawduna lakhi makoina lepa leitana khusukhalai kaya ama test tawbagidamakta United Nations US amasung Western countries asina North Korea gi matakta khongthang ama lawkhalakpa matamda China na adumak oppose tawduna lakhibani adubu handakti China gi maikaidagi North Korea hairiba country asina makhatana nuclear weapon develop tawhaningdabagi wafam fongdorakre. Ngasigi oinadi video si mata asida losinjarage anauba video update amada amukka hanna thengnarasi.